KCP Taibanganbagi lupna drug kamari lenai haina thadorakliba list asi Kanglup amakhaki miyoi sing oibana Kanglup asibu stereotype tawduna Kanglup asigi miyoi singbu lana uhannabagi khongthang ama oiroidra haina UMPC na hanglakli Mayai kabani sabu iramdam asidagi marufangna muthatnabagi chathariba khongthanggi saruk amani haina nisala lonbani haiba miyoi 59 changjaraknaba KCP Taibanganbana print amadi social media da thadorakliba pau aduga mari leinana pau asibu thadorakliba lalhaulup amadi Manipur gi miyamda United Maitai Pangal Committee Manipur gi General Secretary Rais Ahmed Tampakna cherol ama thadokduna wafam kaya fongdorakli United Maitai Pangal Committee Manipur na safonglakpadagi ngasi faubada mayai kabani sa amadi anti-social elements sing marufangna muthatnaba khongjang kaya changsinduna lakli Makata na su changsin khigani Loop asigi khongloi amadi laikai da semba anti-social element prevention committee club organization amadi Anjuman Isla Musara lilongna chingba loop kaya ga chetminari Loop asigi pandam peace integrity amasung eradication of anti-social elements asidagi kaidawnungdana thairoi Lalhaulup KCP Taibanganba group na thadorakliba list asi Kanglup amagi miyoi singda oina tawi Masina Kanglup asibu stereotype tawduna Manipur gi laimaida Kanglup asigi miyoi singbu maral leibo oina uhannabagi khongthang ama oiroidra haina cherol asida phongdorakli loinana thadorakliba list aduda palliba miyoi sing adugi ming adu thibada thokloidaba laikai amadi lamdam ama mai khuhanba yaba mongda iba kayasu yauri Miyoi khara amana lalhaulup KCP Taibanganbana SIRIBA MARAL adu laikai khungangna yazaba ngamdabasu yauri amadi miyoi khara amana yawalup amana fonglakliba lista yawraktuna maral leite haina fongdokladuna miyam khangkhrabasingsu hapsilakli asumna machu tadaba maring marangba cherol amana Manipur gi miyamda jati amagi maida kali taibugum taishiliba asi Revolutionary Party amanadi tawgayawna tawroi haina UMPC Manipur na lawi Adubu yawalup asigi pau loriba amadi pau piriba anigi ahoba marakta warep libasingi asoiba adu praja miyamda tarang uhanba haibasi UMPC Manipur na nungaizade yawalup singna paikhatkadaba thabak thauram miyamda khanganba tana tawgadoriba thabak aduga mari leinana expert singa tanaba chummi haina lawi nisa thingbagi matangdasu mari leinaba loop sing amadi laikai club singa tanaduna warep sing laurabadi soiroidra haina UMPC Manipur na lawi loop amana lokhatla Pathabak haibasi praja miyamgi oigadabani prajagi mayokta kaidawnungda oide haina UMPC Manipur na lawi cherol asina makhata na fongdorakpada miyo 59 asigi mathakta SIRIBA MARAL asigi achumba lambi uhannaba prajana chamamnariba kanano masak khangdriba miyoi sing adu masak khanganba loop amaga amadi miyam mangda yanakraba sing asigi maming lokthokpana chingba kaya tawba yanaba UMPC Manipur na wari sananabagidamak ngaiduna leiri amasung KCP Taibanganbanasu madugi tanja lauduna waroishin purakani haibagi thajaba adu thamli haina UMPC Manipur gi General Secretary Rais Ahmed Tampakna thadorakpa cherol asida fongdorakli makha tarakpada handakta social media da safonglakpa pangal kanba loop amasung pangal tem hairiba loop sing asi Manipur Maitai Pangal gi apunma loop UMPC Manipur na masak khangdi haiba wafam amasu palle